ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯂꯨꯐꯇ ꯆꯪꯖꯔꯛꯈ꯭ꯔꯦ ꯀ꯭ꯌꯨꯅꯦꯠ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯁ꯭ꯀꯦꯝꯗ ꯆꯦꯟꯅꯔꯤꯕ ꯌꯨꯝꯅꯥꯝ ꯀꯦꯅꯦꯗꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯂꯩꯕꯒꯤ ꯑꯄꯣꯛꯄꯤ ꯌꯨꯝꯅꯥꯝ ꯆꯥꯎꯕ ꯗꯦꯕꯤꯅ ꯀꯦꯁꯤꯄꯤ PWGꯗ ꯆꯪꯖꯔꯛꯇꯨꯅ ꯃꯤꯔꯝꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯀꯧꯊꯣꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯨꯞꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯅꯦꯗꯤꯒꯤ ꯃꯃꯥꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯅꯦꯠꯇ ꯆꯦꯟꯅꯔꯤꯕ ꯅꯤꯀꯥꯁꯀꯤ ꯃꯃꯥꯁꯨ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯈꯔ ꯁꯦꯡꯗꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯀ꯭ꯌꯨꯅꯦꯠ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯑꯣꯟꯂꯥꯏꯟ ꯇꯦꯂꯤꯐꯣꯅꯤꯛ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯔꯤꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯄꯤꯄꯜ ꯋꯥꯔ ꯒ꯭ꯔꯨꯞ KCP PWGꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯌꯨꯝꯅꯥꯝ ꯀꯦꯅꯦꯗꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤ ꯌꯨꯝꯅꯥꯝ ꯆꯥꯎꯕ ꯗꯦꯕꯤ ꯑꯩꯍꯥꯛꯅ ꯏꯁꯥꯅ ꯌꯥꯅ ꯂꯨꯞ ꯑꯁꯤꯗ ꯆꯪꯖꯔꯛꯇꯨꯅ ꯃꯤꯔꯝꯗ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯔꯝꯗꯒꯤ ꯀꯧꯊꯣꯛꯇꯨꯅ ꯂꯨꯞ ꯑꯁꯤꯗ ꯁꯤꯟꯅꯖꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯃꯈꯣꯡ ꯀꯥꯡꯄꯣꯛꯄꯤ ꯇꯨ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯗꯕ ꯀꯨꯀꯤꯁꯤꯡ ꯃꯁꯥꯒꯤ ꯁꯛꯇꯥꯛꯁꯦ ꯑꯙꯥꯔ ꯀꯥꯔꯗꯅꯆꯤꯡꯕ ꯌꯥꯎꯔꯝꯗꯕꯁꯤꯡ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯒꯦꯠ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯀꯣꯕ ꯑꯄꯣꯛꯄ L ꯏꯕꯣꯕꯤ ꯃꯩꯇꯩ ꯑꯃꯗꯤ ꯂꯩꯁꯥꯡꯊꯦꯝ ꯑꯣꯡꯕꯤ ꯀꯥꯅꯣꯟ ꯃꯄꯨꯔꯣꯏꯕ ꯂꯩꯁꯥꯡꯊꯦꯝ ꯊꯧꯕ ꯃꯩꯇꯩ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯋꯦꯜꯐꯦꯌꯔ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯂꯥꯏꯔꯝ ꯅꯣꯡꯒꯥꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯃꯣꯏꯔꯥꯡ ꯁꯨꯕꯦꯗꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯩ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯕꯒꯤ ꯉꯥꯛꯅ ꯆꯠꯀꯗꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯨꯝꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯍꯤꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯝꯂꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯂꯩꯕꯥꯛꯀꯤ ꯊꯧ ꯄꯨꯔꯤꯕꯁꯤꯡꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯁꯤꯡꯗ ꯈꯨꯜ ꯑꯃꯗꯤ ꯂꯩꯀꯥꯏꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅꯁꯨ ꯉꯁꯤ ꯐꯝꯈꯤꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯆꯦꯟꯅꯕ ꯐꯥꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯕꯨꯔꯄꯔꯥꯗ ꯂꯩꯕ एजुकेशन मिनिस्टर DH बसंतकुमारगी क्वार्टरदा वर्कर मसेल निंगाई संगदानरकपदगी ओनसिनदुना नोंमई कापदा मियोय अमा सोकले जेनरिबा मियोय पुलिसना फागतखिरे हारे। प्रेसना फंगबा पावगी मतुंग इनदी सोलबा मियोय अदुगी ममिंगना लाइस्रम हेरोजित चही 90 अपोकपा लैखिद्रबा अंगांगहल कवी नंबोल पुलिस स्टेशन की मनुंग चनबा वहेंग खुमनदगिनी अदुगा थौदोक अदुदा चेनरिबा फारबा मियोय अदुगी ममिंगना चनम नंदो चही 95 कवी नंबोल कग्यायदगिनी फारबा मियोय असिगी मथकता मखा ताबा इन्वेस्टिगेशन की दमक इम्फाल पुलिस स्टेशन ना FIR अमा लॉस तौखरे हारे। अतोपा पोस्ट अमदा कोरोंगानबा खुमन थागलकपा पोस्ट अमखक शेयर तौजगे। कैंपिंग तौनिंगबा अयुकी व्यू फजबा येनिंगबा इचिल इनाउसिंग पाव फाउबिरउ। कैंपिंग मफम सिंगदी सिनामकोंगी संजेलोक सिंथक कौतरुक कदांगबन सिंथक चानुंग सनासाबी उयोग सिंह कुंबी हाउतक अमदी सैतोन सिंगसांग कांगसुप सिंखोंगदई हौरगा नंबोल बिष्णुपुर मोइरांग त्रोंगलाउबी फौजखाई मनिंग सिंगसांग सेरौ सुगुनु पलेल नोंगपोक सेंगमाई इथम मोइरांग पुरेल साबुंखोक पुखाव शांतिपुर सिंह खामेलोक सिंह याम लैख्रे अखोई AT सिंह सी नुतिगी कैंपिंग तौजरी मयामसु लाकपियु फैजुब का टूथब्रश का पुबिरउ चाक इसिंग अखोई लोई तौजगे। ब्यूटी मईनी मरक मरकता मरु पाइरकनी कैंपिंग बोरिंग चूदनबा हाइना महांगना शेयर तौरगले। अतोपा पाव अमदा यूट्यूब अमसुंग गूगल ना लॉस एंजल्स लानमईगी रिलीफ ओइनबा $1 मिलियन 35 डोनेट तौखरे। मालेमगी सोशल मीडिया प्लेटफॉर्म वीडियो शेयरिंग कंपनी अचौबा अमा ओइदिबा यूट्यूब ना ngasi लाउथोखिबगी मतुंग इना गूगल्स अमसुंग कंपनी असिना हदकता लॉस एंजलिसता लामई चाकपदा मियोय किया सिखिबा अमदी युमकई किया अमांग अता थोनखिबा अदुगी मतेंग ओइननबा $1 मिलियन 35 डोनेट तौरे हाइख्रे।
ꯊꯥ ꯑꯁꯤꯒꯤ 7ꯗ ꯊꯣꯛꯈꯤꯕ ꯂꯥꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯁ꯭ꯇꯦꯠꯀꯤ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁ ꯁꯤꯇꯤꯗ ꯂꯩꯕ ꯄꯦꯁꯤꯐꯤꯛ ꯄꯥꯂꯥꯁꯦꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯥꯃꯩ ꯆꯥꯛꯄꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯍꯟꯊꯔꯛꯄꯗꯒꯤ ꯑꯁꯤ-ꯑꯅꯥ ꯑꯃꯗꯤ ꯌꯨꯝ-ꯀꯩ ꯅꯧꯅ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯀꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 25ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 24 ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯁꯔꯚꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯈꯤꯕ ꯋꯥꯔꯅꯤꯡ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯥꯡꯃꯩ ꯆꯥꯛꯄꯒꯤ ꯃꯄꯥꯡꯒꯜ ꯍꯟꯊꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯑꯣꯏꯔꯤꯕ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯥꯃꯩ ꯆꯥꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯃꯔꯖꯦꯟꯁꯤ ꯅꯦꯠꯋꯥꯔꯛ, ꯂꯣꯁ ꯑꯦꯟꯖꯦꯂꯤꯁ ꯑꯃꯦꯔꯤꯀꯟ ꯔꯦꯗ ꯀ꯭ꯔꯣꯁ, ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯥꯁꯇꯔ ꯐꯤꯂꯥꯟꯊ꯭ꯔꯣꯄꯤ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯅꯟ-ꯄ꯭ꯔꯣꯐꯤꯠ ꯅ꯭ꯌꯨꯁꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯁꯨꯡ ꯒꯨꯒꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯗꯣꯅꯦꯁꯟꯁꯤꯡ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯇꯦꯝ ꯁꯤꯖꯟꯒꯤ ꯑꯣꯏꯅ ꯁꯥꯐꯨ ꯀꯜꯂꯕ ꯁꯥꯟꯅ ꯅꯨꯡꯁꯤꯠꯅ ꯁꯤꯠꯆꯤꯜꯂꯛꯄꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯐꯦꯗꯔꯦꯜ ꯏꯃꯔꯖꯦꯟꯁꯤ ꯃꯦꯅꯦꯖꯃꯦꯟꯇ ꯑꯦꯖꯦꯟꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯏ-ꯑꯇꯣꯏ ꯅꯪꯂꯕ ꯌꯨꯝ, ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛꯇ ꯀꯌꯥꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯄꯥꯎ ꯑꯃꯗ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨꯕꯒꯤꯗꯃꯛ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯟ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯀꯔꯝꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨꯕꯒꯤꯗꯃꯛ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜ ꯖꯦꯜ ꯌꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯗꯤꯁꯦꯝꯕꯔ 3ꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜꯅ ꯏꯃꯔꯖꯦꯟꯁꯤ ꯃꯥꯔꯁꯦꯜ ꯂꯣ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯔꯁꯦꯜ ꯂꯣ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯥꯔꯁꯠ ꯂꯦꯗꯤ ꯀꯤꯝ ꯀꯤꯌꯣꯟ ꯍꯤꯒꯤ ꯍꯥꯛꯀꯟꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯀꯔꯞꯁꯟ ꯀꯌꯥꯒꯤ ꯀꯦꯁ ꯂꯣꯠꯁꯤꯟꯕ ꯌꯥꯅꯕ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯜ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯔꯝꯕ ꯃꯔꯝꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 94ꯅꯤ ꯃꯅꯨꯡꯗ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯔꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯦꯔꯦꯁ ꯋꯥꯔꯦꯟꯠ ꯑꯃꯨꯛ ꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤ꯫ ꯌꯨꯟ ꯁꯨꯛ ꯖꯦꯜꯒꯤ ꯑꯀꯟꯕ ꯆꯠꯅ ꯄꯊꯥꯞ ꯉꯥꯛꯅ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫